Bangladesh की नारोल दा चंगसिल्लकपा ओइरमगनी हाइना चिंगनाबा आसाम के आधार कार्ड पाइबा सिनमी कुनमपन फागतखिबगी थौदोक अदुदा चेनाबा इम्फाल वेस्ट डिस्ट्रिक्ट की डीसी ऑफिस दा थबक तौबा ऑफिशियल अदु सस्पेंड तौबगी महुत टर्मिनेट तौगदबनी अमदी मियाम दा मसक ममिंग खंगनगदबनी हाइना मयांग इम्फाल बेंगोल के तोंगा तोंगानबा लुप सिंगना डिमांड तौरक्ली हिरमसिगा मरी लेनना जॉइंट यूथ डेवलपमेंट कमिटी ऑल मयांग इम्फाल मुस्लिम यूथ डेवलपमेंट ऑर्गेनाइजेशन हाइबी मखोंग डेवलपमेंट क्लब Rural Socio-Economic Development Organization, Like-Minded Youth Development Organization amadi Great Star Club na pullaga Mayang Imphal Bengun da pangthokpa paugi mifam amada JYDC ki President Chesam Achobana hai tha asigi anida ILPS ki Kanglon Wangmada Bakery amada Thabak Suba Sinmi Kunmapan Fakibagi Thokdok adu Bengun gi miyamna mapung fana saugatli adum oinamak nungnang ningai oiribadi Numit aduda fagatkiba miyoi sing adu haukiba chahi manga taruk ki mamangdagi laktuna thabak suba yauduna lairabana ayambani matam gi oina mayang Imphal police na check tawba lakpada valid oiba pass paire asoiba laitre haina miyoi sing adu thamlambani asukuiba asi asoiba yaudi haiduna karisu tawdraga state asida thokliba irang asi nathaiba yanabagi mawongda maitei pangal singna Bangladeshi sing Pusinduna Tamle Haibagi issue ama Sagatna Bahonerpa asi Laibak Thibani. Faraba Mio Sing Adu Mapung Fana verification Tawdringaida, Asamda Halan Kiba Asisu Angakpa Fawi. Faraba Mio Sing Adu Karigumba Singba Bangladeshi Oiram Labadi, Karigi Makogi Matakta Legal Action Local Tribunal Haibasi, Achoba Wang Ama Oirakle. Maramaduna State Asida Tingnariba issue Sing asi, Nathaiba Yanaba Thong asi Makata na Tobiganu. Amaromda Mayang Imphal Bengun area da, valid oiba ILP pass yaudaba Mio Mata Tamloi Haiba, Miyangi Firep Adu Ngasi Fauba Ohongba Laitri Amadi, Chang Naina checking Chataduna Lakli, Maramaduna Togdok Adu da, Chennai Haiba official Adu, Miyam da Masak Takpaga Lunina, Tabaktik Gi dismissed Tougadabani Hainasu Makatana Fundoki. How's it Makatana? Bengungi Prazan Miamna, equally illegal migration, Sabat Palate, Sabu Savaloi, Aduga, Kagumba Chingnaba Regati, Mail never department, Kula say that we Thabak Touba Maduki Sinama Sindugi, then Compton Balapakanda, Lady Bengun Prazan Miamna support of Gani, Aduga Saigi SSYama, Masaming Hanging the SSYama suspend of Haribase, Masaming Tapiraga, suspended Terminate Tougadabani, Adu Matamatangi police nasu. Makuing hal itu kekolaga dari vision tolong nganan kita hektar semuanya lain hoki dokumen sih kayak pada miba ILP kartu itu lalai bahasa ILP nepi miba nom sigi matang hai bahasa itu perjalanan kita nggak awareness itu tolongga bahap tahan bio aduga bakery tauri se Mayang Imphal Bengun kakta nate atau mafam singa su bakery tauri hai riba bakery tauri mafam singa sisu makata na tijan bio